ꯃꯣꯏꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯂꯦꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯅꯔꯤ ꯑꯃ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯒꯦꯠ ꯑꯃ ꯀꯨꯀꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯒꯦꯠ ꯑꯗꯣ ꯃꯩ ꯊꯥꯔꯦ ꯍꯥꯏꯗꯅ ꯃꯈꯣꯡ ꯑꯗꯨꯗ ꯇꯌꯥꯔ 3ꯈꯛ ꯄꯩꯕꯅ ꯇꯌꯥꯔ 3ꯈꯛ ꯆꯥꯛꯄꯗꯣ ꯑꯩꯈꯣꯏ ꯎꯏ ꯑꯗꯨꯗꯒꯤ ISTBꯒꯤ ꯄ꯭ꯔꯦꯁꯃꯦꯟ ꯇꯧꯔ ꯃꯌꯥꯝ ꯆꯪꯕ ꯎꯏ ꯃꯗꯨ ꯗꯥꯏꯔꯦꯛ ꯊꯥꯔꯛꯄꯗꯨꯅꯤꯀꯣ ꯑꯗ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯥꯔ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟ ꯑꯃꯅ ꯃꯁꯤ ꯀꯅꯥꯅ ꯃꯩ ꯊꯥꯕꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯈꯣꯠꯇꯦ ꯍꯥꯏꯗꯅ ISTBꯒꯤ ꯀꯥꯡꯕꯨꯗꯣ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯩꯇꯩꯅ ꯊꯥꯕ ꯑꯣꯏꯔꯝꯒꯅꯤꯅ ꯃꯣꯏ ꯃꯁꯦꯟ ꯇꯧꯔꯦꯔꯒ ꯃꯩꯇꯩꯅ ꯊꯥꯕꯅꯤ ꯍꯥꯏꯗꯅ ꯁꯟꯗꯣꯛꯑꯒ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯟ ꯃꯩꯇꯩꯒꯤ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯩ ꯊꯥꯕ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯊꯪ ꯀꯩꯅꯣꯗ ꯇꯦꯡꯅꯧꯄꯜꯗ ꯋꯥꯏꯔꯛꯑꯦ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤ ꯌꯧꯔꯦ ꯑꯗꯨꯗꯩꯗꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯐꯅꯌꯥꯝꯅ ꯊꯥꯕ ꯈꯣꯠꯄ ꯔꯤꯛꯁꯥ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯃꯀꯣꯛꯇ ꯀꯥꯎꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯈ꯭ꯔꯦꯀꯣ ꯀꯩꯅꯣ ꯌꯥꯔꯤꯉꯩꯗꯨꯗ ꯏꯟꯇꯔꯅꯦꯠ ꯌꯥꯔꯤꯉꯩꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯃꯩ ꯃꯌꯥꯝ ꯊꯥꯔꯛꯄꯗ ꯃꯩꯇꯩꯒꯤ ꯇꯝꯄꯥꯛꯇ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯄꯨꯡ 7:10 ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯂꯝꯐꯦꯜꯒꯤ ꯑꯣꯐꯤꯁꯁꯤꯗ ꯑꯩꯅ ꯀꯨꯞꯅ ꯈꯪꯉꯤꯁꯤ ꯀꯔꯤꯅꯣꯗ ꯀꯣꯏꯊꯤ ꯊꯤꯔꯨꯕꯅꯅꯤ ꯑꯗꯨꯗ ꯄꯨꯡ 7 ꯈꯔ ꯍꯦꯟꯕꯁꯤꯗ ꯂꯝꯐꯦꯜꯒꯤ ꯑꯣꯐꯤꯁ ꯀ꯭ꯋꯥꯇꯔ ꯃꯌꯥꯝꯁꯦ ꯃꯁꯤ ꯊꯨꯒꯥꯏꯕ ꯌꯦꯛꯈꯥꯏꯕ ꯃꯩ ꯊꯥꯕ ꯈꯔꯅ ꯇꯧꯗꯅ ꯍꯧꯔꯦꯕ ꯑꯗꯨ ꯍꯧꯕꯗꯒꯤꯗꯤ ꯔꯤꯇꯥꯂꯤꯌꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯇꯦꯡꯅꯧꯄꯜ ꯀꯥꯡꯄꯣꯛꯄꯤ ꯂꯥꯛꯄꯁꯤ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯁꯣꯝꯗꯁꯨ ꯍꯜꯂꯦ ꯑꯗ ꯃꯩꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯆꯥꯏꯗ ꯃꯤꯅ ꯈꯣꯄꯥꯛꯅ ꯑꯃꯨꯛ ꯊꯥꯔꯗꯤ ꯑꯅꯤꯔꯛ ꯊꯥꯅꯤ ꯍꯥꯏꯕ ꯖꯥꯠꯇꯨꯅꯤꯗꯣ ꯑꯗꯨꯗꯒꯤ ꯃꯊꯪ ꯇꯧꯔꯛꯇꯅ ꯍꯥꯟꯅꯗꯤ 11 ꯐꯥꯎꯕ ꯃꯦ 11 ꯐꯥꯎꯕꯗꯤ ꯚꯥꯞ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯂꯃꯦꯟꯇꯣ ꯍꯦꯟꯕꯅ ꯀꯥꯕꯛꯄ ꯑꯩꯈꯣꯏꯒꯤꯁꯨ ꯑꯔꯥꯝꯕꯥꯏꯅ ꯈꯨꯟ ꯉꯥꯛꯄꯒ ꯑꯗꯨ ꯇꯧꯔꯦꯔꯒ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯦ 12 ꯀꯨꯀꯤꯒꯤ MLA ꯀꯨꯀꯤꯅꯒ ꯃꯩꯇꯩ MLA ꯍꯥꯏꯕꯕꯨꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯖꯣ ꯃꯥꯔꯒꯤ MLA 10 ꯑꯗꯨꯒ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ 2 ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯑꯗꯨꯒ ꯃꯣꯏ 8 ꯁꯧꯒꯠꯄ 3 ꯑꯃꯒ ꯂꯦꯁꯂꯦꯆꯔ 10 ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯈꯣꯏ ꯇꯤꯟꯅꯕ ꯌꯥꯔꯔꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯂꯤꯗꯔ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯄꯨꯂꯤꯁ IPS IAS ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯂꯩꯇꯔꯦ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤꯗꯤ ꯑꯃꯨꯛ ꯃꯦ 15ꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯃꯣꯏ 10ꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯔꯦ ꯑꯗꯨꯗꯅ ꯈꯔ ꯀꯟꯅ ꯍꯥꯏꯔꯦ ꯏꯝꯐꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯤꯍꯥꯠꯄꯨꯡ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯦ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯇ ꯂꯩꯇꯔꯦ ꯑꯗꯨꯒ ꯆꯤꯡꯗꯅ ꯃꯩꯇꯩ ꯑꯃꯠꯇ ꯂꯩꯇꯔꯦꯅ ꯈꯔ ꯂꯥꯜꯂꯞꯅ ꯆꯤꯡꯗꯗꯤ ꯅꯥꯒꯥꯁꯨ ꯂꯩꯔꯤꯅꯤꯗꯅꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅ ꯁꯝꯖꯤꯜꯂꯛꯑꯒꯦ ꯍꯣꯏ ꯈꯤꯇꯪ ꯁꯝꯖꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯤ ꯃꯇꯝꯁꯤ ꯌꯥꯝ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯄꯦꯅꯦꯂꯤꯁ ꯑꯃꯗ ꯐꯪꯗꯧꯔꯤꯁꯤ ꯁꯨꯞꯅꯒꯤ ꯃꯤꯅꯠ 2-3ꯗꯪꯅꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯈꯤꯇꯪ ꯇꯦꯟꯖꯟꯕꯤꯔꯒꯗꯤ ꯌꯦꯁ ꯐꯅꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯆꯧꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯍꯥꯏꯕꯗꯨ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯈꯠꯅꯕꯗꯤ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟ ꯇꯧꯅꯕꯗꯤ ꯅꯠꯇꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯇꯧꯔꯦꯔꯒ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯇꯧꯗꯅ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯁꯤ ꯈꯔ ꯌꯥꯎꯔꯞ ꯇꯧꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯃꯥꯅ ꯈꯥꯝꯗꯦꯕ ꯈꯥꯝꯗ꯭ꯔꯕꯨꯗꯤ ꯔꯥꯖꯀꯥꯜ ꯑꯃꯅ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯕꯗ ꯌꯦꯡꯗꯅ ꯃꯤ ꯑꯃꯅ ꯂꯩꯔꯕꯨꯗꯤ ꯑꯐꯕ ꯃꯤ ꯑꯃꯅ ꯌꯦꯡ ꯂꯩꯔꯕꯨꯗꯤ ꯃꯥꯁꯨ ꯀ꯭ꯔꯥꯏꯝꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯅꯤ ꯀꯃꯟ ꯏꯟꯇꯦꯟꯁꯟꯗ ꯌꯥꯎꯕꯅꯤ ꯀꯟꯁꯄꯥꯏꯔꯦꯁꯤꯗ ꯌꯥꯎꯕꯅꯤ ꯑꯦꯕꯦꯠꯃꯦꯟꯗ ꯌꯥꯎꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅ ꯈꯥꯝꯒꯗꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯈꯥꯝꯗꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗꯤ ꯇꯧꯕ ꯉꯝꯖꯕ ꯅꯠꯇ꯭ꯔꯦꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯗꯨꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯕ ꯍꯥꯏꯇꯥꯔꯦ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯕꯁꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜ ꯈꯟꯁꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯁꯤ ꯍꯥꯏꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔꯁꯤꯗ ꯈꯟꯗꯕ ꯂꯩꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ 35 ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗ ꯃꯩꯇꯩ ꯄꯥꯉꯜ ꯅꯠꯇꯅ ꯍꯥꯟꯅ ꯀꯨꯀꯤ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯊꯥꯗꯧ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔꯁꯦ ꯍꯥꯏꯅꯤꯡꯗꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕꯗꯧꯅ ꯇꯧꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯆꯠꯊꯒꯗꯧꯔꯤꯕ ꯀꯣꯟꯀ꯭ꯂꯦꯞ ꯑꯁꯤ ꯈꯔ ꯍꯦꯟꯅ ꯈꯟꯅ-ꯅꯩꯅꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯈꯟꯅꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯈꯛꯇꯪ ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄꯥꯕꯨꯡꯗ ꯑꯩꯅ ꯅꯣꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯊꯝꯕꯤꯅꯕ ꯍꯥꯏꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯍꯦꯛ ꯄꯥꯕꯨꯡꯅ ꯋꯥꯐꯝꯁꯦ ꯊꯝꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯈꯟꯅꯅꯕꯒꯤ ꯇꯥꯡꯀꯛꯁꯤ ꯑꯩꯈꯣꯏ ꯂꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯅ ꯑꯩ ꯄꯥꯕꯨꯡ ꯈꯥꯏꯗꯦꯃꯅꯤꯗ ꯑꯍꯥꯟꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯀꯣꯟꯀ꯭ꯂꯦꯞ 2026ꯀꯤ
political session da ikoi na thamjari ba idea of Manipur the way forward haibasigi nungyo bo wafam pong thambigani. Thank you, Mr. Miraz. Anuga tabiri ba punama ngasi ke sugumba anu ba chai changak pasida ena anu ba chai ki paujel oina aikoi ke Manipur se apun ba saktam ngakpa mine mibo ottaba aduga ma sovereign state under the Constitution of India maning tamba state ama under the Constitution of India ena sovereign am suning tamahar kanda kanagumana lana kangani within the Constitution of India di manung da mapung phaba marom dom lepa ngamba kunai ama oiba yaba adugumba ama semgat nabigi damakta aina mayam punamakta wish tawjari aduga loinana adugumba leipaki lusing masing politician sing thauna phana mi ama oina chap chana ilai pak eramdam ge damakta kathokpa ngamba adugumki training ama phangba yaba adugumki mawong amada khoi punna sangsin minasi haiba maso aina wish tawjari. Now hojik la ibadi Manipur Conclave 2026 mayam puna mana khangnare conclave aibase political gi oiba mayaki di khara arona tupsu yaubani adubu phongna yabna maru oiba decision loba adugumba mipam adugumba session adubu conclave haibani. This is not a conference, this is not a discussion session, this is not korokoil amatanate conclave se khara section hojiki ahan session gida political gi oiba rajniti gi oiba laiba ngaklon gi oiba mawong da akoi oneness of Manipur akoi na idea of Manipur haibasina mapung phadabanina idea di wakal haibani idea of Manipur gi damukta khanba haiba adu kari gi damukta khanga doriba oneness of Manipur amata oiba chingtam jati kunthra ga manga oina leiriba se ase amato na punsinba adu migo wakanda lakpa adu the idea of Manipur the oneness of Manipur na haiba adu di sigi matangda khanaba tarabadi mayam horen delegate punamakna adu haibigani khanaba nungaina ba aina wahu do khara bijebegi walin Manipur se mamang da kari wadi masigi recapitulation ama thamba darkar le review ama aikoi chai lising ani ahumgi adugumba puwari leirba aduga chapchaba mioi bo ina settle tobadi sahi ka lising ka ge mamang dagi leigaraba kana gumana laki mathakta chahai kana gumana 33 crore chahai madu ai gi modnate adu maina mioi bo khunai se Manipur se adudagi leiri I na hai adu punama adu thammaga mioi bo moina chawkhat khongthang lo naina taurakpa ain gi makhada chatharakpa asidi 33 AD dagi tauri haidana ikona chai lising ani gi puari leiba ana haibasi oilei asigi orakpasida akoi si adumba marom dom lepa ning tamba ning thaupan malepa kamo oina lakpa do adu chai chamri chamnga gumadi Professor Sana Jawba Nauraya ge mota chamnga mok hai aidi chahum mok hai bani asidi khoning tamde marak ta chai taret khuntak pa chai yangkai na tu da tauge ba amana loksin ge ba amana lok tok ning thaupan mali pak ni dana ko aduna adugum chai chahum chamli cha marak ta apan me pi dana ikon kon bada chai taret ki khuntak pa aduga 1891 digina 1947 bhawda khaitang de hanthaba British ki makha polap tawraga India ge the maina minaina thang the oibedena taba protectorate state oina lakpa adugi matung de amung ning tamba adugi India da pungiba sulai 1947 gi 14th of August Manipur se chapcha ning tamba hanjin by state ma haibedu oire ning tamba nation state asi oidana la aba kanda ai koi constitution chala Manipur Constitution Act 1948 la election June July 1948 ke adu da tauraga adumba October tara nipan 1948 ta assembly sa
पार्लियामेंट ने असी प्रेसिडेंट ना गवर्नर ना संगाबा इनॉग्रेल स्पीच पीबा अदुमाइना अखोगी निंगथौना बोध चंद्रना तौरगा अनोबा कॉन्स्टिट्यूशन अनोबा चन्नपथाब अनोबा असेंबली अदुदा एड्रेस तौरे अदुदगी सुम लाकपदुना समलपना हायरबदा 1949 तौबगी बुदी 49 के ममांगदा मणिपुर की निंगथौ पानबनिना मिवे कयाना पॉलिटिकल सिस्टम सिदा इंडिया दा पुनिंग बा खोनिंग बा दे अदुम खर खर दि वारुयोरी 1940 38 39 अदुदगी दे अदुम लेरे अदुम मपु मदुना मिवे खरगी ने हायना लौरकांदा अखोई मामै थांगदा मणिपुर के महाराज बोध चंद्रबू शिलोंग दा on request the Koba, 15th of 1949. Then government of any sort of government, Asina, the Koibo Hantana, Sina, Mukandore, Mark at the time, India, the Purnatum Chay, Mapan, Taraga, 1958. Came up in my time, 49 years in Germany. Jadi Maparada 1958 the Armed Forces Special Force Hanati Assam and Manipur hired me on 1972 the Punamaki order. Aduna Armed Forces Special Force Masjid Tamjindana Manipuki Mamandana Naga Society. Aduna Mandu Tingana Popana Toraka Ponandadi Karamapu Ayatna Manipurgi. Liberation movement television Chakainaba, Adoga Mayam sitting in the report of Laya. Liberation Forsama Laiba, Polai Pirate named Tomba Tali Sikarino, Marisakana, Nakoinana, Marandi Marisakana, Ecoida, Chati, Balam Chacha, Richard the Share, Masipen, Lana, Manipurgi, Naharu Singna, Matamidi Gavana, Adumba 60 got poor. देखिए और अति मांग सुबह ते स्टेट नहीं लगेगा दुगे एरांडो तो होगा 1964 65 से यूएनएल है तो मापुंगा मना है देखिए आरपीएफ तो करे प्रिपा मैं हमारा ला करे दुगे इहो से मतंग लाता ना कोई नहीं तंबा प्रिपा को ओयनी कोई कोई ना नंदना ऑप्शन बनी हाई बाबू मतंग दाचा तदना ला करे हाई नहीं वो पॉइंट सुमाइना मतंग ला पाची कदोरे वो अखोजी crisis, अखोजी conflict, अखोजी oneness असीदा सिंगर पकोना रपा मतम मसीना हां मेगी recapitulation अखोजी बनेसिंग बा हाइबे तो ओरबा कांदा अमु second part अनि चबो सौता लाइबा हाउदिबा 3rd of May 2023 असिदगी असी चाहिए ओम चरण कदरबा चाहिए अनि मखाई हेलबा असी भावदा अदुम्बा भाव तानदबा मोंग अमदगी मपानदगी मियोइसिंग मणिपुर मनुंदगी सु मणिपुर थुगाइबा पाम बा मियोइ खरगा लौतुनरगा सोको कुकी गे लमेंटु हेनबा खरा हाइतारे कुकी पुनमक नते कुकी लमेंटु हेनबा एक्ट ऑफ टेररिज्म तौबा अदुम्बा कांगबु अदुना तौरेरगा अदुम्बा अरानबा लाना थाजब अमदा 3rd of May 2023 सिदा ममांगदा 27 मार्च तागिबा हाई कोर्ट की ऑर्डर दो शेड्यूल ट्राइब पीयू हाइबा नतबा हाई कोर्ट की ऑर्डर दो शेड्यूल ट्राइब की मतांगदा रिपोर्ट अनि थागदबा लेबा इकोनॉमिक का एथनोग्राफिक रिपोर्ट का अनि सि थागदबा से मसी 2013 दगी थारो हाइदना लेगरेबको अदे 2019 दसु लेगरे मसी थादबा से हाई कोर्ट ना मधुगी कनोसी डिस्पोज तो हनबियो हाइबदी रिकमेंड तौबगी रिपोर्ट अदु थाबियो हाइबा इकोनॉमिक रिपोर्ट का अदुगी एथनोग्राफी का अदुगी पोर्ट अदो मधु अखोना सजेस्ट तौबनी अखोगे सेलुलर ट्राइब डिमांड कमिटी अमसुंग तैदा अखोना प्रोलोंग अदुम दाबी तौदना डिमांड तौदना लाउदना खोंगदना लेबा अदुं हक्तना नुंगाइरोय अदुगी मथक्ता गवर्नमेंट ऑफ इंडिया की ट्राइबल अफेयर्स मिनिस्टर ना थारो हाइदना चेमा नोखैना पीरबनिना सिगी मतुंग इन मसी हाई कोर्ट तौरगा चे से गवर्नमेंट ऑफ इंडिया ना हाइरि सिगी मतुंग इना रिकमेंड तो हनबिउ
ꯃꯗꯨꯒꯤ ꯔꯤꯄꯦꯇꯦꯁꯟꯁꯦ ꯑꯗꯨꯗ ꯗꯤꯁꯄꯣꯁ ꯇꯧꯕꯤꯌꯨ ꯍꯥꯏꯔꯕ ꯀꯥꯟꯗ ꯌꯥꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯊꯥꯔꯦ ꯊꯥꯔꯀꯥꯟꯗ ꯑꯗꯨꯒꯤꯗꯨ ꯄꯤꯌꯨ ꯍꯥꯏꯔꯨꯕꯅꯦꯕ ꯑꯗꯩꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯗꯅ ꯑꯃꯤꯠ ꯁꯥꯍꯖꯤ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯅ ꯍꯥꯏ ꯀꯣꯔꯠꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯄꯤꯅꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯂꯥꯟꯅ ꯁꯨꯝ ꯆꯠꯈꯤꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯀꯔꯤꯁꯤꯡꯅ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯊꯛꯇꯁꯨ ꯀꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠ ꯂꯧꯈꯠꯅꯕ ꯍꯥꯏꯅ ꯍꯥꯏꯅꯕꯅꯦ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯔꯨꯅꯨ ꯍꯥꯏꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯇꯧꯔꯒ ꯁꯣꯂꯤꯗꯥꯔꯤꯇꯤ ꯔꯦꯂꯤ ꯍꯥꯏꯗꯅ 3rd of May ꯁꯤꯗ ꯇꯧꯔꯦ ꯏꯆꯝ ꯆꯝꯅ ꯅꯥꯒꯥ ꯌꯥꯎꯔꯝꯃꯤ ꯀꯨꯀꯤ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯒꯤ ꯃꯩꯇꯩꯅꯁꯨ ꯊꯣꯏꯗꯣꯛꯅ ꯌꯦꯠꯂꯨꯕ ꯂꯩꯇꯦ ꯃꯩꯇꯩ ꯃꯔꯛꯇꯁꯨ ꯌꯥꯅꯤꯡꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯥꯁꯤꯡ ꯂꯥꯜꯍꯧꯕ ꯂꯩꯔꯤꯕꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯀꯌꯥꯁꯨ ꯌꯥꯎꯕꯅꯤꯅ ꯃꯁꯤꯒꯤ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯁꯣꯂꯤꯗꯥꯔꯤꯇꯤ ꯔꯦꯂꯤ ꯑꯩꯈꯣꯏ ꯑꯦꯒꯦꯟꯁꯇ ꯍꯥꯏ ꯀꯣꯔꯠ ꯑꯣꯔꯗꯔ ꯍꯥꯏꯗꯅ ꯇꯧꯔꯦ ꯑꯗꯨꯕꯨ 12 ꯃꯈꯥꯏ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯥꯒꯥꯁꯤꯡ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯆꯨꯝꯅ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇꯧꯔꯨꯕꯅꯦ ꯑꯗꯨꯕꯨ 12 ꯃꯈꯥꯏ ꯑꯃ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯐꯣꯔꯦꯁꯀꯤ ꯕꯤꯠ ꯑꯣꯐꯤꯁ ꯃꯩ ꯊꯥꯕ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯃꯊꯪ ꯇꯧꯕ ꯑꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯨꯗ ꯌꯥꯎꯕ ꯑꯃꯁꯨꯡ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯁꯤꯡꯕꯨꯗꯤ ꯂꯩꯕꯅꯤ ꯑꯗꯨ ꯃꯌꯥꯝꯁꯤ ꯔꯦꯂꯤꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯒ ꯄꯨꯡ 2ꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯀꯩꯗꯧꯔꯦ ꯃꯣꯏꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯂꯦꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯅꯔꯤ ꯑꯃ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯒꯦꯠ ꯑꯃ ꯀꯨꯀꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯒꯦꯠ ꯑꯗꯣ ꯃꯩ ꯊꯥꯔꯦ ꯍꯥꯏꯗꯅ ꯃꯈꯣꯡ ꯑꯗꯨꯗ ꯇꯌꯥꯔ 3ꯈꯛ ꯄꯩꯕꯅ ꯇꯌꯥꯔ 3ꯈꯛ ꯆꯥꯛꯄꯗꯣ ꯑꯩꯈꯣꯏ ꯎꯏ ꯑꯗꯨꯗꯒꯤ ISTVꯒꯤ ꯄ꯭ꯔꯦꯁꯃꯦꯟ ꯇꯧꯔ ꯃꯌꯥꯝ ꯆꯪꯕ ꯎꯏ ꯃꯗꯨ ꯗꯥꯏꯔꯦꯛ ꯊꯥꯔꯛꯄꯗꯨꯅꯤꯀꯣ ꯑꯗ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯥꯔ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟ ꯑꯃꯅ ꯃꯁꯤ ꯀꯅꯥꯅ ꯃꯩ ꯊꯥꯕꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯈꯣꯠꯇꯦ ꯍꯥꯏꯗꯅ ISTVꯒꯤ ꯀꯥꯡꯕꯨꯗꯣ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯩꯇꯩꯅ ꯊꯥꯕ ꯑꯣꯏꯔꯝꯒꯅꯤꯅ ꯃꯣꯏ ꯃꯁꯦꯟ ꯇꯧꯔꯦꯔꯒ ꯃꯩꯇꯩꯅ ꯊꯥꯕꯅꯤ ꯍꯥꯏꯗꯅ ꯁꯟꯗꯣꯛꯑꯒ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯟ ꯃꯩꯇꯩꯒꯤ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯩ ꯊꯥꯕ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ May 3ꯗꯒꯤ ꯍꯧꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯊꯪ ꯀꯩꯅꯣꯗ ꯇꯦꯡꯅꯧꯄꯜꯗ ꯋꯥꯏꯔꯛꯑꯦ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤ ꯌꯧꯔꯦ ꯑꯗꯨꯗꯩꯗꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯐꯅꯌꯥꯝꯅ ꯊꯥꯕ ꯈꯣꯠꯄ ꯔꯤꯛꯁꯥ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯃꯀꯣꯛꯇ ꯀꯥꯎꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯈ꯭ꯔꯦꯀꯣ ꯀꯩꯅꯣ ꯌꯥꯔꯤꯉꯩꯗꯨꯗ ꯏꯟꯇꯔꯅꯦꯠ ꯌꯥꯔꯤꯉꯩꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯃꯩ ꯃꯌꯥꯝ ꯊꯥꯔꯛꯄꯗ ꯃꯩꯇꯩꯒꯤ ꯇꯝꯄꯥꯛꯇ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯄꯨꯡ 7:10 ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯂꯝꯐꯦꯜꯒꯤ ꯑꯣꯐꯤꯁꯁꯤꯗ ꯑꯩꯅ ꯀꯨꯞꯅ ꯈꯪꯉꯤꯁꯤ ꯀꯔꯤꯅꯣꯗ ꯀꯣꯏꯊꯤ ꯊꯤꯔꯨꯕꯅꯅꯤ ꯑꯗꯨꯗ ꯄꯨꯡ 7 ꯈꯔ ꯍꯦꯟꯕꯁꯤꯗ ꯂꯝꯐꯦꯜꯒꯤ ꯑꯣꯐꯤꯁ ꯀ꯭ꯋꯥꯇꯔ ꯃꯌꯥꯝꯁꯦ ꯃꯁꯤ ꯊꯨꯒꯥꯏꯕ ꯌꯦꯛꯈꯥꯏꯕ ꯃꯩ ꯊꯥꯕ ꯈꯔꯅ ꯇꯧꯗꯅ ꯍꯧꯔꯦꯕ ꯑꯗꯨ ꯍꯧꯕꯗꯒꯤꯗꯤ ꯔꯤꯇꯥꯂꯤꯌꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯇꯦꯡꯅꯧꯄꯜ ꯀꯥꯡꯄꯣꯛꯄꯤ ꯂꯥꯛꯄꯁꯤ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯁꯣꯝꯗꯁꯨ ꯍꯜꯂꯦ ꯑꯗ ꯃꯩꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯆꯥꯏꯗ ꯃꯤꯅ ꯈꯣꯄꯥꯛꯅ ꯑꯃꯨꯛ ꯊꯥꯔꯗꯤ ꯑꯅꯤꯔꯛ ꯊꯥꯅꯤ ꯍꯥꯏꯕ ꯖꯥꯠꯇꯨꯅꯤꯗꯣ ꯑꯗꯨꯗꯒꯤ ꯃꯊꯪ ꯇꯧꯔꯛꯇꯅ ꯍꯥꯟꯅꯗꯤ 11 ꯐꯥꯎꯕ May 11 ꯐꯥꯎꯕꯗꯤ ꯚꯥꯞ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯅ ꯀꯥꯕꯛꯄ ꯑꯩꯈꯣꯏꯒꯤꯁꯨ ꯑꯔꯥꯝꯕꯥꯏꯅ ꯈꯨꯟ ꯉꯥꯛꯄꯒ ꯑꯗꯨ ꯇꯧꯔꯦꯔꯒ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ May 12ꯗ ꯀꯨꯀꯤꯒꯤ MLA ꯀꯨꯀꯤ ꯅꯥꯒꯥ ꯃꯩꯇꯩ MLA ꯍꯥꯏꯕꯕꯨꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯖꯣ ꯃꯥꯔꯒꯤ MLA 10 ꯑꯗꯨꯒ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ 2 ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯑꯗꯨꯒ ꯃꯣꯏ 8 ꯁꯧꯒꯠꯄ 3 ꯑꯃꯒ ꯂꯦꯖꯤꯁꯂꯦꯆꯔ 10 ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯈꯣꯏ ꯇꯤꯟꯅꯕ ꯌꯥꯔꯔꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯂꯤꯗꯔ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯄꯨꯂꯤꯁ IPS IAS ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇꯔꯦ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤꯗꯤ ꯑꯃꯨꯛ May 15ꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯃꯣꯏ 10ꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯔꯦ ꯑꯗꯨꯗꯅ ꯈꯔ ꯀꯟꯅ ꯍꯥꯏꯔꯦ ꯏꯝꯐꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯤꯍꯥꯠꯄꯨꯡ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯦ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯇ ꯂꯩꯇꯔꯦ ꯑꯗꯨꯒ ꯆꯤꯡꯗꯅ ꯃꯩꯇꯩ ꯑꯃꯠꯇ ꯂꯩꯇꯔꯦꯅ khara lalapna chingdadi naga su lerimnidranko hoi pabong aduna samjalaga hoi kitang samjanbiragadi yam nuaigani aidi matamsi am phangdabanina ai ko panelist amada phangdorisi supnagi mina ani omdangni pabong kitang tension biragadi yes aina aduna lakpadagidi akoise achauba conflict ama haibado ko ki maitega originally khanabadi nataba aduma lan tawnabadi nataba situation duna tawrega proxy war
amama tawdana government industry kala yagrap tawrabani karigino ibu mana khamdeba khamdarabudi raskal mana akaiba thabak tawbada yengdana mi amana lerabudi afaba mi amana yeng lerabudi masu crime da participate tawbani common intention da yawbani conspiracy da yawbani abatement da yawbani haiba pot ama leibani na khamgadaba bharat sarkar na khamdaba manipur sarkar di tawba ngamjaba natredo adugo megi pot ama leibudu da hairiba akoigi mukna ba haitare conflict aibisila aduna maramoidana akoigi manipur gi idea manipur apumage wakan khansi haina haibasida si hairi isi karigino idea manipur sida khandaba lero ra akoigi jate kuntra ga manga sida khal leiba male long live manipur haibisida meitei pangal natana hana ko ki khalsu yawrami tado khalsu yawrami adu natana atedi long live manipur se haining da bugumba akoigi chil naw singe marakta leibedona tawi adu rabidi hoji ki present need asa lamsu lochalaka dora lochalak lapso honari asida ekoi amatigi oiba idea se masa ekoi primin nanuna ba adu mukwanni sadu primin nanuna ba asigumba hanba political conclave se tangai padana Okay, Pabong, thank you very much. Thank you. Yam nungai